Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hauze ngasi gi samlapa mariba pau sing lobirasi Awang Nongpokta constituency delimitation tawbagi matangda chayetnaba kya leiriba asigi marakta anoba development ama oina lagliba parliament ki nongzu mifam asida Awang Nongpokki state marigi constituency sing amuk hanna yathoknabagi damak handakta semkhiba delimitation commission da aingi mapangal kangkhat hanabagi damak electoral law semdoknabagi bill ama kendra sarkarna khanani list hapchinkhre Lok Sabha Bulletin namagi matungina hariba the Representation of People Amendment Bill English ngani kunna the Representation of the People Act English ngamaga chamapan yangkhai section 8A bu semdokadori bane Panbayai haukiba March thada Union Law Ministry na state mari habadi Assam Manipur Nagaland amadi Arunachal Pradesh loidana Jammu Kashmir Union Territory gi Lok Sabha amadi Assembly gi constituency sing amukhana semdoknabagi damak delimitation commission semnanaba wafam laukthokibani Chairagasida Assam gi oinadi Assembly Mikhal Mamangda constituency delimitation tawroi haiba wafam ama handakta Assam gi Minister Himanta Biswa Sarmana haikiba amasu laikhrabani Adubo RP Act haibadi Representation of People Act ki section 8A gi makhada Awang Nongpokki state mari asida delimitation exercise taunanaba parliament na EC da power piriba maramna notification asi illegal ni haina EC gi legal expert SK Mendiratna poll panel da haukiba junta da hairakibadagi chayetnaba kaya leirakibani Assam gi Mahairoilub Asugi General Secretary Lurin Jyoti Gogoina Anoba Regional Party ama sembagi matangda jail da lariba lawmi luchingba Akhil Gogoi gi mawa lawdraduna Congress ka punwangamloi phiral amagi makhada leiminaba oithokte hairakre Anoba party asigi mingthonbagi matangda akhang ahi singna kanna ngangnarakliba asina asu amadi AJYCP na pamjaba wahai ani haibadi Khilanjia amadi Sangrami haiba wahai ani asi yaholaga Assam Khilanjia Sangrami Parishad natraga Assam Khilanjia Parishad ka yamna naknaba ming tholakpa yai hainari All Assam Madrasa Students Union na ngasi pangthokiba paugi mifam amada madrasa sing thingjinba yaroi hairakre Assam da madrasa gi university gi matang da su CM gi meeting chingsinbaga loidana mathau tarabadi ain gi mateng logani su hairakre Sanskrit tol su thingjin bidana ba union asina kanna dabi tawrakhi Assam gi Education amadi Health Minister Oriba Himanta Biswa Sarmana Charaidu Golpara amadi Bishwanata Anoba Medical College ahum linkhalagani amadi Guwahati MMC Hospital loinana Guwahati gi Kalapahar TV Hospital aniasi punchinaraga Anoba Medical College ama hanglagani masina Nongpok Bharatta khwaidigi chawa Medical College oiragani GMC Hospital dagi hena thak wangba amadi afaba Medical College oiragani haiki Asida sunatana nupigi college mapan su linkhalagani masigi manungda barak tampaki oina Kasar Karimganj amadi Hailakandi district sing da su amamam thamgani hairi state asida anoba law college tara amasu hangdoklagani haina minister asina haiki Asida sunatana Guwahati gi Maligaon dagi Kamakhya Mandir fauba loinana Tezpur Mission Chariali da su flyover amamam su saragani hairi loinana December thagi mamangda oza lising tara amasu nongna lawragani hairi Nakalamaromda COVID laichut maraksida state asida mayuk nariba oxygen gi awaba asi kokhanabagi damakta GMC Hospital da liquid oxygen tank ama thamlagani hairi COVID ki luraba tanja asida mama mapa oibasingna yamna chekchiningai oiraklibadi chahi 6 tagina chahi 12 faubagi angangsing state asida COVID nabagi chang hengalakpata natana sibagi changsu wangkhalakliba sini GMC Hospital da hojik faubada COVID anaba angang 6 sikhre makhoi mama mapa dagi longnarakpa ngaktani asida sunatana chahi 19 makhagi miyoi chani muksu kanna COVID naduna laikannari hairi State asida kidney dialysis center kun amasu hangdoklagani masigi manungda Silchar center amasu hangadauri Imalon Kansi Khongjangi Makhada Chatharakiba poster campaign ngasi Lakhipur constituency gi aroiba khun Bibigram da pangthokre Maifagi Khongjang bu sogwatladuna Ima Educational Trust na sinba thorom asida miyoi chama henbana India gi Prime Minister amadi Assam gi CM da Manipuri law na state asida mayok nariba awaba khudongchadaba kaya amadi Maifagi demand sing bu postcard sing asida iki Thorom asigi haugalakpada social activist H Angauton Singhana Imalon gi damakta mahak masagi thawai fawba thadokpa ngamgani haiki
S Rakesh Singhana postcard sing asi Silchar HPO da thadanabagi thodang lawki aroibada K Karunamurti Misrana Twitter handle gi khutangda loan gi demand sing asi Prime Minister Office Union HRD Minister Ramesh Pokhriyal CM's Assam gi CM Sarvanand Sonowal amadi Education Minister Himanta Biswa Sarma dasu thajanki Imalon Manipuri bu convenasi haina maifana chatharakpa campaign gi humbudrama thoi suba khongjang Lakhipur constituency gi manung channa Urabil Labok Parda pangthokre Thoramasida Kunjababu Singh Maifa gi president Seram Herazit Amif gi founder president Ahmed Chowdhury amadi Ima Sanathoina chingbana sarukyakhi Manipuri loan ase Assam Sarkar gi associate official loan ohengadabani haibase ekoi pnamakna thawai hakchang yauna sogatli haina mifamasina lepnakhi Mifam asigi loishalakpada postcard campaign amasu changsinki Khongjang asigi humbudrani thoi suba campaign na ngasi nungthil pung ahum tabada Binakandi part 2 gi South Barak Hall da Star Club amadi Binakandi mera marup ka punna khusamnaduna pangthokhi Arambam Gaurakisorna chief guest oikhiba mifam asida guest of honor oina Seram Herazit Ahmed Chowdhury Maisnam Padmavati Devi Hemchandra Singh amadi Ima Sanathoina chingbana daisa phamki Leisungam Robindrona APSC da Manipuri loan thaba yaragata ekoina penthokpa yaroi ekogi loan associate official loan oidriba fauba tung haloidabani haiki Seram Herazit nasu kanagumba miyoi natraga loop kharana aibu vote lephanabagi damak campaign tawbani haina toknga sandok piriba asi yamna penjade maramaduna ngasigi mifam asigi khuthangda sengdok chaningbadi aikoina imalon gi changsiliba khongjang asi aikogi political gi oiba karigumba amattaga mari leinade ai isamaksu vote lepagi wafam leizade aduna mayamna lana pau sandok piganu haizaki Ahmed Chowdhury na aikoi dharma manadrabasu imalon manei punna imalon asibu kanminasi haiki amadi mifamapu oikiba retired colonel Arambam Gaurakisorna imalon leitrabadi aikoi leitabaga chap manei haiki Nakalamaromda humbudra humdoi suba campaign na ngasi Udharbon constituency gi manung channa Badurgo khunda pangthoki campaign asida Ampal gi president Asangbam Lili Maifa gi general secretary Okram Lakhikanta amadi finance secretary Chitaranjan Singh amasung Mairapai bigi Urirei Singhana chingbana saruk yaduna pangthoki Manipur ngasi NPP gi office party asigi luchingba amadi Meghalaya gi CM su oriba Conrad K Sangmana sangakre Thoramasida Manipur gi deputy CM Y Joy Kumar Health Minister L Jayanta Kumar Sports Minister Alet Pau Haukip NPP Manipur State ki interim president KEC amadi party asigi workers singna saruk yakhi Panbayabadi Manipur da NPP gi marakta party asigi president amadi interim president haiduna muknariba fibamasi santainanabagi damaktasu ngasi numit nini gi khongchata Manipur da thunglakhiba Meghalaya gi CM NPP gi chief su oriba Conrad Sangma ga loina rakhiba mahaki pokminaba mayamba Meghalaya gi minister su oriba James Sangma COVID positive oire makoina airport ta thunglabaga rapid antigen test obada James Sangma positive orambadagi akhanaba ambulance ama Manipur sarkar na thorang tawduna by road ta Meghalaya gi damak Imphal thadokre adubu Conrad Sangma amadi mahaki PAD hojiksu Imphal da leihori NSNIM amasung India government ki marakta santi gi wari sanaba asida maroina interlocutor oriba RN Ravi na maram oiduna IM gi pendaba kya leirabasu IM gi khongfamdi hojik fawba hongdri hairi Naga taba mafam sing punsinba Nagagi tonganba firal amadi tonganba constitution loinana Nagagi tonganba nation amagi yanaba yaudana kaidongaida waroishin purakpa yaroi haina IM gi steering committee gi convener retired Major Hutobi Chisina thadorokpa chirol amana hairi Naga issue asi law and order gi issue natte political issue ni framework agreement ta mayek sengna yauriba haibadi inclusive peaceful coexistence of the entities sharing sovereign power haiba wafam asida NACN gi oina khongpham hongdana adumak leigani hairi Cheragasida framework agreement asida yamna laina loishanba yaroidaba wafam kaya yauri miyam punna kupna khanabagi matam lakpada khananabagi puthorakani haina cherol asida palliba wafam asi tasengna anoba khananingai amasu oirakli
District Level Committee on Nasa Mukta Bharat Campaign, Thoubal District na Sinlangduna, Sangga Yumpham Part 2 da Leipa, Southeastern Rural Development Organization gi OLS Home da Drug Abuse amadi Alcoholism dagi ngakthokpa haiba topic asida awareness program ama ngasi pangthokre. COVID ki SOP sing ngakna home asigi nupi sing yauna inmate kuntra mangana campaign asida saruk yakhi. District Social Welfare Officer Arambam Kameshwar, Organization Asigi Secretary Mohammed M.W. Rehman Amadi, Chief Functionary Mohammed Maniruddin na campaign asigi resource person oiki. Assam da COVID-19 ge apunba confirm case masing lagamaga lising kuntrani pan chahumga kuntrama pan yokre lising kumapan ga chonga humbura tarukna active oiri ngasi so Assam da mioi kulhumdoi COVID naduna laikan nabangam dana laikhidabaga loinana apunba laikhidabagi masing chamriga yankhai taruk yokre Tripura da ngasi nongna positive case chamriga humbudra yokhibaga phangkhibaga loinana apunba confirm case masing lising tarani panga chahum yokre lising taret ka chahum humphuni thoina active oiri ngasi su Tripura da mioi tara laikan nabangam dana laikhidabaga loinana apunba laikhidabagi masing chamaga marfuni thoi yokre Manipur ngasi nongna positive case chamaga yankhai thoi phangkhibaga loinana apunba confirm case masing lising taret ka chatret kuntrama thoi yokre lising amaga chonga marfu marina active oiri ngasi su Manipur da mioi ama laikan nabangam dana laikhidabaga loinana apunba laikhidabagi masing nifu manga yokre Arunachal Pradesh ngasi nongna positive case chamaga yankhai mari phangkhibaga loinana apunba confirm case masing lising manga ga chanipan kun manga yokre lising amaga chatruk marfu mapanna active oiri ngasi su Arunachal Pradesh da mioi ama laikan nabangam dana laikhidabaga loinana apunba laikhidabagi masing tarama thoi yokre Nagaland ngasi nongna positive case chamaga trani pan phangkhibaga loinana apunba confirm case masing lising manga supna humpu mari yokre lising amaga chani kunma thoina active oiri laikhidabagi masing nipani Meghalaya da apunba confirm case masing lising ahumga chamri niputaret yokre lising amaga chonga kuntra marina active oiri Meghalaya da sungasi nongna mioi ama laikan nabangam dana laikhidabaga loinana apunba laikhidabagi masing kun manga yokre Amadi Mizoram dangasi nongna positive case kuntaruk phangkhibaga loinana apunba confirm case masing lising amaga chahum humudra mapan yokre chonga ga yankhai tarukna active oiri laikhidaba amata yaudre Amadi India da ngasi gi oina positive case hojik phawbada lising marfu humdoiga chamaga nifuni thoi phangkhre masida state mapan gi report watli Maramasina India da COVID-19 gi total positive case masing lakh nifuteret ka lising nifumathoi yokre total active case masing na lakh mapan ga lising humudra mathoi ne amadi total death na lising humudra ni panga chonga supna mapan ne ngasi gi oina hojik phawbada mioi lising ama supna taruk laikan nabangam dana laikhidabagi pau lakli Panbayai Malemda Ani Subada Lairiba Indiana Ahum Subada Lairiba Brazil dagi Heliba si total confirm case ta lakh mariga lising nifum doi mukne aduga active case ta na lakh ahumga lising kuntra manga hena lairi Arunachal Pradesh ke Upper Subansiri district tagi haukiba September gi tang amada LAC havadi line of actual control lanthokuna chatkibadagi Chinese army PLA gi makutta chankraba Arunachali pakhangmacha manga ngasi ayuk pung mari muktabada ngamkhai manak nakna KB2 da Indian Army gi khutta sinarakre makhoi manga mak pung ama khongna laklaba matung ngamkhai yorokhibani hairi numit 13 ni quarantine toroba matung makhoi manga mak makhoi gi imungi miyoi singda sinaragani Panbayai makhoi manga ga umangda sadan ba chatminakiba mioi anina yumda halaklaba matung makhoi manga nacho dagi kilometer 15 lapna Sera 7 koba army patrol zone dagi Chinese army na phaduna pukre haiba khangbangam lakhibani nacho ase McMahon line Paring Dalaiba Arunachal State ki Aroiba Administrative Circle ne amadi masi district headquarter Daporizo dagi kilometer chamaga kun lapna laiba mafam ne Indian Army amadi Chinese Army wari sanarba matung makhoi manga asi sinaraklagani haibasi ngarangna khangalakrabani Tripura da COVID ki phibam nongmunong gi sokpa henjilakpadagi state asida wariba COVID ki phibam amadi Pangliba COVID facility shingi matangda marik chumba affidavit ama September 13 gi mamangda pikhalaknaba Tripura High Court na Rajya Sarkar khanghankre Panbayai state asida COVID case lising 19 ga chahumne sibana chamaga marfuni thoini mortality rate na chada ama dasmik sino anini aduga recovery rate na chada humpu dasmik ani taret ni high river rate ani simak awangnong poki state nipan gi manungda Tripura na khwaidigi soli Aroibada topa pausingda
कोविड पैंडेमिक का मरी लेना डायरेक्टरेट जनरल ऑफ सिविल एविएशन DGCA ना फ्लाइट तोंगलिंगैदा ngakpham thokpa photography gi chana pathapsing ngaktabasingi mathakta action lawkhatlagani haikhre chana pathap ngaktabagi thong chathakiba route aduda chayol ani gi oina schedule flight suspend tobagi order yauri airport amadi flight manungda photography amadi videography lawnunabagi damak mangjongnana ayaba lawgadabani adugi sumathakta defense aerodrome dadi aircraft dagi kumthaba amadi kakhatpa matamdasu photography amadi videography lawbada athingba leiribani चैरक्सिदा दिल्ली इंटरनेशनल एयरपोर्ट लिमिटेड DIAL ना इंटरनेशनल फ्लाइट तगी कुमथरकपा पैसेंजर सिंगी ओइना इंदिरा गांधी इंटरनेशनल एयरपोर्ट ता इंडिया की अहानबो ओइना एयरपोर्ट कोविड टेस्टिंग फैसिलिटी लॉन्च तौखरे नेशनल टेस्टिंग एजेंसी NTA ना निमित मरीनी खक्तगी मनुंगदा JEE मेन गे रिजल्ट लाउथोक्तुना रिकॉर्ड थमख्रे JEE मेन दा कैंडिडेट कुनमरीना चामदा चामा फंगदुना टॉपर ओइखी असिगी सुमथक्ता टॉपर सिंगी मनुंगदा ख्वाइदिगी यामना कैंडिडेट निपांदी तेलंगाना दगिने अतै लेमहौरिबा टॉपर सिंगी मनुंगदा मंगाना दिल्ली दगिने मरीना राजस्थान दगी अहुमना आंध्र प्रदेश दगी अनिना हरियाणा दगी अमदि गुजरात अमसुंग महाराष्ट्र दगी अममम याउरी पनबा याय कोविड पैंडेमिक ना यैथोरखरबा एंट्रांस टेस्ट असि लेबाग असिगी वांगमदा सेंटर निपान याउना शहर चनीग कुंथ्रानिथोइदा पुन्ना सेंटर चट्रुक का हुंफुदा कैंडिडेट लाख तरुक लिसिंग कुंथ्रा मंगाना थाखिबने ngasi gi onadi arambai news guwahati da manipuri pauk sandok chaba matang installation jaba ga loinana amkasu hanna kurumjari